Security Force ya pumbatim amana aina thingkraba tongan tongan ba lalup singe active cadre ohum fagatpa ngamkhre Security Force na fagatpa ngamkhra cadre sing adu People's Revolutionary Party of Kangleipak Progressive Prepak Progi ani amadi Kangleipak Communist Party KCP tabang aba faction ge amadi haire Prepak Progi fagatpa ngamkhra cadre sing adu de Thobal District ke Hero Part 2 Devi Mantapleka dagi Moyang Them Tondon ba sing atopaming Tonsen ba chahikun amadi Imphal East District ke Faknung Makhalai kai dagi Lai Khuram Yaipaba atopaming Yai Khun ba chahi kulhumdoi nei haire makoi ani adu Technopol District ki Machi Police Station na konba SL Jongam area dagi fawang ngamkhibni haire dona Kangleipak Communist Party KCP taibang aba faction ge active cadre ni haiba Security Force na pagat pangamkiba aduna Imphal West District ki hawam marak ngangom lekai dagi Salam Basapati Singh atopaming kebo chahi kunthramapani haire mahak Imphal Police Station na konba ke krupa tagi pagat pangamkhibani